Indo-Myanmar border Paringda kilometer lising amaga chatruk nifuga humdoi Sangba fencing Athuba Matamda Khagatlagani Amit Shah Pawasi Kanglai Maira Pausi dagi Lokhatsavane Kusu Kulai Kayada Natana Mayai Kaba Polam Kaya Putok Pusin Taubada Maming Saliba India Amadi Myanmar ge kilometer lising amaga chatruk nifuga humdoi Sangbangam Kai Paringase Lupa crore lising kunsaga mathoi sangna center na fencing khagana bohonaragani haire News channel amata tawrakpa report amagi matungin Cabinet Committee on Security na in principle the hairi bangam khai paringa se hairi ba senfam asi sangna khagana bohonavada ayaba piba leire haire haukhiba leibak pokpa numitasu Union Home Minister Amit Shah na India amadi Myanmar ngam khai paringda kilometer kunsa de khabagi thabak loisille haina phongdokpa leikhravane masigi mathakta morega tainaba mafamda kilometer 10 amadi hana khabagi thabak loiduna leire Masiga loina atopa kilometer kunmathoi amasu Manipur ga thangnaba ngamkhai da khagatpagi thabak sathare panba yabade India amadi Myanmar anigi ngamkhai paringase India gi state oiriba Manipur Mizoram Nagaland amadi Arunachal Pradesh ka thangnariba nei masigi mathakta handak ikui kuidringaida Central Reserve Police Force CRPF ki battalion ani amasung handakta nauna thunglakhibaga loinana Hanadagi hauna tongan wa force tagi company chani romso Manipur gi atopa mafam kayada mathau tawduna leiribani haire Irang asigi district sing da leigadaba CRPF personnel singi barrack sing ayamba saba loikhre pawasi pawnil khon pawsi dagi lokhatsavane hauji Manipur da oiriba phiba masida laingang na lakhulakpa section thaurangi manungsan Manipur gi maru oiba district sing amadi tongan ba mafam sing da Anoba CRPF personnel sing lainanaba security barrack sing ayamba sem sajinba loisilakle haire wafam asi ngasi Manipur gi chief minister Nongthongbam Biren Singhana mahaki Facebook account da iduna thagalakhibaga loinana tongan ba district sing da semjin sajinba loisilaklaba CRPF personnel sing na laigadaba barrack sing amade saba loisilakadoriba mafam sing yauba barrack sing gi photo ga loinana Thagalakhiba post adu da hojik phawbada loisilakliba CRPF personnel sing laigada ba barrack sing adude Imphal West district ki oina Phayeng sing laikai amade Senjam Chirang da ne Thawbal district ki oina Nongpok Sekmai police station gi manungsan na hairok ne Imphal East district ki oina Kaithel Manbi outpost amade Yunako school manaki chanung da ne Ziribam district ki oina Borobekra da oire Kangpokpi district ki oina Saparmaina police station gi manungsan ba Gambigai da ne Bisnupur district ki oina Waroi Sing BDF outpost amade Laikin Thavi VDF outpost da oire Kaksing district ki oina Palel police station gi campus manung amade Khongnang Phaisavi village da ne Churachandpur district ki oina hauji mafam ani da semgatpagi thabak sathare mafam ani adudi Churachandpur district headquarter gi reserve line da amade Singhata ne